ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯦꯝꯃ, ꯍꯣꯏ ꯕꯦꯝꯃ, ꯆꯇꯣꯝꯕꯤ, ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯑꯣ ꯇꯣꯝꯕꯤ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯅꯦꯍꯦ? ꯏꯃꯥ ꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯏꯃꯥ ꯍꯜꯂꯛꯂꯦꯅꯤ ꯆꯇꯣꯝꯕꯤ꯫ ꯏꯃꯥ, ꯑꯣ ꯇꯥꯔꯦ ꯇꯥꯔꯦ꯫ ꯏꯃꯥ, ꯑꯩ ꯌꯦꯅꯈꯥꯗ ꯆꯦꯡ ꯈꯩꯔꯨꯕꯅꯤ꯫ ꯂꯦꯝꯐꯨꯕꯨ ꯀꯌꯥꯝ ꯇꯥꯜꯂꯒꯦ ꯏꯃꯥ? ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯁꯤꯗ 4-5ꯈꯛ ꯂꯩꯔꯤꯁꯦ ꯁꯤ ꯈꯛꯇꯅꯤꯗ ꯏꯕꯦꯝꯃ꯫ ꯇꯥꯟꯐꯝꯒ ꯂꯩꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯁꯤ ꯄꯨꯁꯤꯜꯂꯨ, ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯣ, ꯏꯔꯣꯟ ꯆꯥꯅꯕ ꯍꯣꯔꯦꯟ꯫ ꯏꯍꯦ, ꯀꯩꯅꯣꯗꯤ ꯅꯆꯦ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯗꯣ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥ? ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯒꯦ? ꯌꯨꯝ ꯃꯈꯥꯁꯦ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯁꯤꯕꯣ꯫ ꯏꯃꯨꯡꯒꯤ ꯐꯩꯅ ꯇꯥꯕ ꯄꯣꯠꯅꯥ ꯑꯝꯇ ꯌꯨꯝꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦꯗꯀꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯦ꯫ ꯃꯁꯤꯕꯨ ꯍꯌꯦꯡ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯩ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯦꯗꯣ ꯑꯋꯥꯡꯂꯣꯝꯒꯤ ꯏꯅꯝꯃ ꯍꯣꯏꯔꯣꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯏꯃꯥ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯆꯠꯈ꯭ꯔꯤꯗꯣ꯫ ꯑꯩꯈꯣꯏ ꯆꯦꯁꯦ ꯍꯜꯂꯛꯄꯕꯨ ꯌꯥꯔꯕꯅꯤ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕꯤꯗꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ꯫ ꯆꯥꯕ ꯂꯣꯏꯔꯗꯤ ꯀꯣꯛ ꯂꯥꯛꯄ ꯌꯥꯔꯕꯗꯨꯗ ꯀꯔꯤꯃꯨꯛ ꯇꯧꯔꯒ ꯂꯩꯅꯣ ꯈꯪꯗꯦ꯫ ꯐꯅꯌꯥꯝꯁꯨ ꯉꯥꯡꯂꯕꯅꯤ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯃꯥꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯁꯦ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ ꯃꯥꯕꯨ? ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗꯗꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯔꯣꯏꯅꯦ ꯃꯥ꯫ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯦꯛꯃ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯃꯥ꯫ ꯏꯃꯥ, ꯑꯩꯅ ꯏꯁꯤꯡ ꯈꯔ ꯂꯨꯝꯃꯝꯕꯅꯤ, ꯑꯗꯨꯅ ꯏꯃꯥꯒꯤ ꯈꯣꯡ ꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯄꯤꯔꯣ ꯏꯃꯥ꯫ ꯑꯩ ꯏꯃꯨꯡ ꯃꯪꯒꯣꯜ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ ꯏꯃꯥ꯫ ꯍꯣꯏ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ, ꯋꯥꯈꯜ ꯇꯥꯕꯤ ꯏꯆꯥꯅꯤ꯫ ꯇꯧꯔꯣ ꯅꯪꯅ ꯇꯧꯖꯒꯗꯕꯗꯣ꯫ ꯏꯃꯥꯁꯨ ꯈꯣꯡ ꯈꯨꯠꯀ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ꯫ ꯇꯣꯝꯕꯤ, ꯃꯥꯅ ꯆꯦꯡ ꯈꯩꯔꯝꯕꯒꯤ ꯌꯥꯡꯀꯣꯛ ꯊꯨꯃꯣꯛꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯡ ꯑꯈꯩꯕꯗꯨꯅ ꯆꯦꯡꯐꯨꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯋꯥꯏ ꯑꯃꯨꯛ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯆꯤꯟꯖꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯪꯒꯣꯜꯒꯤ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯇꯣꯝꯕꯤ꯫ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯌꯥꯆꯪꯕꯒꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤꯉꯩꯗ ꯃꯆꯦ ꯊꯣꯏꯕꯤꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ, ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ? ꯄꯥꯠꯇꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯒ ꯂꯩꯅꯣ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯕ ꯐꯥꯎ ꯏꯃꯥꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯍꯜꯂꯛꯂꯒꯦ ꯍꯥꯏꯗꯦ꯫ ꯑꯣ ꯏꯆꯦ, ꯏꯃꯥꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯑꯦ, ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕ ꯀꯨꯏꯔꯦ꯫ ꯏꯆꯦ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ? ꯏꯆꯦ, ꯐꯅꯗꯤ ꯀꯨꯏꯔꯦ ꯏꯆꯦꯅ ꯆꯠꯈ꯭ꯔꯤꯕꯗꯣ꯫ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯒ ꯂꯩꯒꯦ? ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯅꯪ꯫ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤ ꯈꯪꯗꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯏꯆꯦ ꯅꯪ꯫ ꯉꯥꯡꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨꯕ꯫ ꯑꯩꯅꯕꯨ ꯀꯩꯅꯣ ꯑꯃ ꯍꯦꯛ ꯇꯧꯔꯕꯗꯤꯅꯦ, ꯉꯥꯡꯍꯧꯗ꯭ꯔꯕꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯃꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯈꯔ ꯀꯣꯏꯍꯧ ꯂꯥꯡꯍꯧꯗꯅ ꯀꯔꯝꯕ ꯀꯥꯟꯗ ꯀꯣꯏꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯣꯏ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤ ꯈꯨꯅꯨꯡ ꯁꯨꯕꯒꯤ ꯍꯧꯅꯕꯤ, ꯌꯨꯝ ꯃꯅꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯁꯨꯔꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯇꯜꯂꯦ ꯇꯣꯝꯕꯤ꯫ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯂꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇ꯭ꯔꯕꯅꯤꯅ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯡꯅꯤꯡꯕ ꯂꯥꯡꯕ ꯆꯠꯅꯤꯡꯕ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯦꯡꯕ꯫ ꯑꯁ ꯏꯆꯦ, ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯥꯏꯔꯗꯅ ꯏꯆꯦ ꯍꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯆꯤꯟꯐꯥꯒ ꯄꯨꯔꯝꯒꯗꯧ ꯃꯥꯜꯂꯤꯍꯦ ꯏꯆꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯗꯣ꯫ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯁꯦꯡꯕ꯫ ꯑꯣ ꯏꯃꯨꯡꯗꯅꯦ ꯍꯥꯏꯕꯤꯔꯨꯔꯣ ꯏꯃꯥꯗ꯫ ꯃꯆꯤꯟ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨꯕ꯫ ꯋꯥꯁꯦ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯕꯦꯝꯃ, ꯅꯪ ꯑꯃꯀꯣ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯁꯦꯝꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯀꯣ ꯅꯪ꯫ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯗꯨ ꯏꯃꯨꯡꯗ ꯆꯥꯛꯁꯪꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯂꯩꯕꯥꯛ ꯂꯩ ꯑꯗꯨ ꯆꯥꯛꯁꯪꯗ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯀꯩꯅꯣ ꯏꯃꯥ, ꯂꯦꯝꯐꯨ ꯏꯔꯣꯟꯗꯣꯏꯔꯣ? ꯑꯁ ꯍꯥꯎꯅꯤ ꯁꯤꯗꯤ ꯏꯃꯥ, ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯗ ꯁꯤꯗꯤ꯫ ꯕꯦꯝꯃ, ꯍꯧꯖꯤꯛꯁꯤꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯂꯣ ꯅꯪꯕꯣ? ꯅꯠꯇꯦ,
ꯅꯨꯄꯤꯅ ꯂꯩꯁꯥꯕꯤꯅ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯒꯦꯕ ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯄꯥꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯍꯜ ꯑꯣꯏꯔꯒ ꯅꯅꯥꯎ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯅꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯏꯃꯥ ꯏꯕꯦꯝꯃ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯄꯪꯉꯥꯡꯗ ꯍꯦꯛ ꯉꯥꯡꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯈꯔ ꯁꯨꯔꯒ ꯑꯗꯨꯝ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤꯗ ꯂꯩꯌꯣ ꯍꯥꯏꯔꯣ ꯑꯩꯅ ꯈꯪꯗꯦꯃꯤ ꯑꯩ ꯑꯗꯨ ꯉꯝꯃꯣꯏ ꯏꯃꯥ ꯍꯧꯖꯤꯛ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯈꯔ ꯂꯥꯡꯍꯧꯗꯅ ꯀꯣꯏꯍꯧꯗꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯄꯣꯟꯇꯦꯗ ꯏꯃꯥ ꯑꯗꯨꯅ ꯀꯣꯏꯔꯤꯕꯅꯤ ꯍꯌꯦꯡꯋꯥꯏꯗꯤ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯍꯦꯛꯇ ꯍꯩ ꯅꯪꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯁꯨꯅꯤꯡꯗꯕꯤ ꯀꯣꯏꯕ ꯆꯠꯄꯒꯤ ꯍꯩꯅꯕꯤꯗꯣ ꯑꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯗꯨꯒꯤ ꯍꯩꯅꯕꯤꯗꯨꯅ ꯐꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯏꯕꯦꯝꯃ ꯅꯪꯀꯣ ꯅꯪ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯇꯧꯀꯣ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯁ ꯏꯃꯥ ꯇꯧꯏ ꯀꯩꯅꯣ ꯑꯩꯁꯨ ꯍꯦꯛꯇ ꯁꯨꯛꯇꯧ ꯇꯧꯗꯕꯁꯤ ꯃꯉꯥꯏꯔꯦ ꯏꯃꯥꯒꯤ ꯈꯨꯡꯒꯥꯡꯗꯨꯕꯨ ꯀꯩꯅꯣ ꯑꯩꯁꯨ ꯂꯣꯏꯅꯗꯤ ꯍꯥꯏꯔꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯑꯩꯅ ꯇꯧꯅꯤꯡꯗꯕꯒꯤ ꯇꯧꯔꯣꯏꯅ ꯇꯧꯗꯕꯅꯤ ꯏꯃꯥ ꯏꯁ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯆꯥꯗꯒꯤ ꯑꯆꯧꯕꯗꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯃꯈꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯇꯧꯖꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯅꯥꯎ ꯑꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯅꯪꯅꯕꯨ ꯀꯔꯤ ꯃꯇꯦꯡ ꯇꯧꯁꯤꯟꯒꯦꯅꯦꯍꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯠꯇ ꯆꯥꯛ ꯆꯔꯥ ꯑꯃ ꯅꯁꯥꯅ ꯈꯪꯅ ꯊꯣꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯐꯩꯅ ꯇꯥꯕ ꯄꯣꯠꯅ ꯑꯃꯗ ꯂꯧꯈꯠꯀꯅꯤ ꯈꯪꯕ꯭ꯔꯥ ꯅꯪꯕꯨ ꯏꯕꯦꯝꯃ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯏꯃꯥꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯈꯔ ꯋꯥꯈꯜ ꯇꯥꯎꯀꯣ ꯅꯪ ꯋꯥꯈꯜ ꯈꯔ ꯈꯟꯊꯧ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯍꯌꯦꯡ ꯏꯍꯦ ꯍꯥꯏꯗꯨꯅꯅꯦ ꯇꯣꯛꯍꯧꯒꯅꯤ ꯏꯕꯦꯝꯃ ꯍꯣꯏ ꯈꯪꯉꯦꯕ ꯏꯃꯥ ꯅꯆꯥ ꯂꯣꯏ ꯈꯪꯉꯤꯁꯤ ꯑꯩꯅ ꯁꯨꯝ ꯊꯕꯛ ꯑꯝꯇ ꯇꯧꯗꯕꯁꯤꯗ ꯏꯃꯥꯅ ꯑꯩꯕꯨ ꯀꯔꯤꯝꯇ ꯍꯩꯇ꯭ꯔꯦꯊꯕꯛ ꯇꯧꯅꯤꯡꯗꯦꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ ꯍꯌꯦꯡꯗꯒꯤ ꯑꯩ ꯂꯣꯏꯅ ꯇꯧꯊꯒꯦ ꯌꯦꯡꯉꯨ ꯅꯣꯏ ꯌꯦꯡꯉꯨꯀꯣ ꯑꯩ ꯇꯧꯒꯦ ꯑꯩꯅ ꯇꯧꯔꯣꯏꯅ ꯇꯧꯗꯕꯁꯤꯗ ꯅꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯅꯔ ꯃꯥꯜꯂꯦꯕ ꯅꯣꯏ ꯑꯩ ꯇꯧꯊꯒꯦ ꯌꯦꯡꯉꯨ ꯁꯤꯗꯩꯗꯤ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯏꯃꯥ ꯅꯨꯃꯤꯗꯥꯡꯁꯦ ꯂꯦꯝꯐꯨꯗ ꯑꯣꯏꯅ ꯏꯔꯣꯟꯁꯜꯂꯁꯤꯔ ꯍꯦꯛꯇ ꯅꯠꯇ꯭ꯔꯒ ꯀꯩ ꯊꯣꯡꯉꯨꯒꯦ ꯏꯃꯥ ꯍꯣꯏ ꯏꯕꯦꯝꯃ ꯂꯦꯝꯐꯨꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯏꯔꯣꯟꯁꯜꯂꯁꯤ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯅꯦ ꯉꯥꯃꯨ ꯂꯩꯔꯧ ꯈꯔ ꯂꯩꯕꯗꯣ ꯑꯗꯨꯒ ꯇꯧꯔꯒ ꯍꯦꯛꯇ ꯆꯥꯔꯁꯤꯔꯣ ꯉꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯏꯔꯣꯟꯅꯕ ꯑꯝꯇ ꯁꯦꯝꯃꯨꯈꯤꯒꯦ ꯂꯩꯕꯥꯛ ꯂꯩꯅ ꯍꯩ ꯊꯣꯏꯕꯤ ꯆꯠꯂꯨ ꯅꯪꯁꯨ ꯅꯅꯥꯎ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯔꯤꯅꯣ ꯇꯧꯃꯤꯟꯅꯗꯅꯅꯦ ꯆꯥꯛꯁꯦ ꯊꯣꯡꯃꯤꯟꯅꯔꯨꯔꯣ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯅꯤ ꯆꯠꯂꯣ ꯅꯪꯁꯨ ꯅꯅꯥꯎꯒ ꯀꯔꯤꯅꯣ ꯇꯧꯃꯤꯟꯅꯔꯨꯔꯣ ꯆꯠꯂꯣ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯃꯤꯗꯤ ꯍꯌꯦꯡꯗꯒꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯀꯩꯅꯣ ꯃꯤ ꯑꯩꯅ ꯍꯌꯦꯡꯗꯒꯤ ꯇꯧꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯃꯔꯥꯏꯅ ꯃꯊꯟꯇ ꯑꯗꯨꯝ ꯇꯧꯖꯖꯅꯤ ꯑꯗꯨꯝ ꯊꯣꯡꯖꯖꯅꯤꯕ ꯑꯩ ꯉꯝꯃꯔꯣꯏ ꯋꯥꯕꯅꯁꯨ ꯂꯣꯏꯔꯀꯥꯟꯁꯤꯗ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯀꯔꯤ ꯇꯧꯗꯅ ꯀꯔꯤ ꯁꯨꯗꯅ ꯋꯥꯔꯤꯕ ꯅꯪꯗꯤ ꯁꯦ ꯉꯁꯥꯏꯗꯒꯤ ꯅꯅꯥꯎ ꯑꯁꯦ ꯃꯤꯀꯨꯞ ꯑꯃꯇ ꯄꯣꯊꯥꯗ꯭ꯔꯤꯕꯅꯤꯁꯦ ꯌꯥꯆꯪꯕꯗꯒꯤ ꯁꯤꯠꯄꯒ ꯁꯦꯡꯕꯒ ꯇꯩꯕꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯗꯤ ꯌꯨꯝ ꯃꯈꯥꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃꯠꯇ ꯈꯪꯂꯝꯂꯣꯏꯅꯦ ꯁꯦ ꯈꯪꯂꯝꯂꯣꯏꯌꯦꯕ ꯅꯪꯗꯤ ꯏꯃꯥ ꯌꯥꯔꯦꯁꯦ ꯇꯣ ꯑꯩꯈꯣꯏ ꯆꯦꯗꯕꯨ ꯏꯃꯥꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯇꯟꯕꯨ ꯇꯟꯗ꯭ꯔꯣ ꯏꯃꯥ ꯉꯁꯤ ꯉꯥꯡꯅꯤ ꯍꯌꯦꯡꯃꯨꯛ ꯂꯣꯏꯅ ꯀꯥꯎꯈꯤꯅꯤ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯏꯃꯥ ꯉꯥꯡꯉꯨꯗꯅ ꯏꯆꯦꯁꯨ ꯉꯥꯏꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯊꯟꯗ ꯂꯣꯏꯅ ꯇꯧꯖꯔꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯦ ꯉꯥꯏꯔꯒ ꯆꯥꯛ ꯊꯣꯡꯅꯤꯗꯣꯅ ꯂꯩꯔꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯆꯔꯥꯒ ꯂꯣꯏ ꯍꯦꯜꯂꯅꯤ ꯏꯃꯥ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯔꯨꯔꯒꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯈꯨꯇꯟꯁꯤꯒ ꯃꯥꯒ ꯉꯥꯡꯅꯕꯒ ꯑꯩ ꯇꯟꯖꯩ ꯂꯩꯕꯥꯛ ꯂꯩꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤꯕꯨ ꯐꯅ ꯉꯥꯡꯆꯩꯗꯨꯅ ꯍꯥꯏꯔꯕꯁꯨ ꯊꯣꯏꯕꯤ ꯃꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯗ ꯊꯧꯁꯥꯗꯕ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯠꯄ ꯀꯣꯏꯕ ꯂꯥꯡꯕꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯑꯗꯨ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯒꯦ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯍꯩ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯇꯧꯔꯤꯒꯦ ꯑꯃꯨꯛ ꯀꯦꯈꯠꯂꯛꯇꯅꯒ ꯇꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯒꯦ ꯅꯪꯕꯣ ꯌꯨꯝ ꯃꯈꯥꯁꯤꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤ ꯃꯆꯥꯅꯣ ꯅꯪꯕꯣ ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯇꯧꯔꯤꯅꯣꯕ ꯑꯁ ꯏꯃꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯕꯁꯦ ꯑꯣꯀꯥ ꯉꯥꯡꯅꯤꯡꯕ ꯆꯥꯛꯅꯤ ꯑꯣ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯀꯥꯟꯊꯣꯛꯄꯗ ꯏꯃꯥꯅꯁꯨ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯃꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯈꯪꯗ ꯍꯦꯛ ꯍꯪꯉꯗꯅ ꯍꯩ ꯑꯗꯨꯕꯣꯕ ꯀꯔꯤ ꯊꯕꯛꯅꯣꯕ ꯅꯪꯅ ꯆꯠꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯏꯃꯥꯅ ꯈꯪꯕ ꯌꯥꯗꯕ ꯊꯕꯛ ꯂꯩꯕꯦꯕ ꯀꯗꯥꯏꯗ ꯀꯅꯥꯒ ꯀꯔꯤ ꯀꯩꯗꯧꯕ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯅꯣ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ
ꯑꯗꯒꯤ ꯆꯠꯇꯧꯕ ꯑꯃ ꯂꯩꯔꯕꯗꯤ ꯍꯥꯟꯅ ꯋꯥꯠꯂꯤꯉꯩꯗꯒꯤ ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯏꯃꯥ, ꯃꯤ ꯏꯇꯥ ꯃꯌꯥꯝꯒ ꯊꯪꯅꯕ ꯈꯨꯜꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅꯕ, ꯑꯗꯨꯒꯤꯅꯤ ꯆꯠꯂꯨꯒꯦ ꯇꯧꯕ. ꯏꯃꯥ, ꯏꯇꯥ ꯍꯣꯏ ꯃꯌꯥꯝꯅ ꯈꯨꯗꯛꯇ ꯍꯦꯛꯇ ꯁꯤꯟꯖꯤꯜꯂꯛꯇꯅ ꯍꯥꯏꯅꯕꯒꯤ ꯃꯇꯝꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯑꯗꯣ ꯏꯃꯥ, ꯃꯊꯪꯗꯒꯤꯗꯤ ꯏꯃꯥꯗ ꯍꯥꯟꯅ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦꯕ. ꯉꯁꯤꯒꯤꯁꯤꯗꯤ ꯈꯨꯗꯛꯇ ꯆꯠꯁꯦꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯍꯥꯏꯕ ꯐꯔꯛ ꯇꯥ ꯇꯧꯕꯅꯦꯕ. ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯆꯠꯄ ꯀꯣꯏꯕ ꯂꯥꯡꯕꯗ ꯃꯗꯨꯗ ꯊꯋꯥꯏ ꯌꯥꯎꯔꯤꯕꯗꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯗꯤ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯗꯦꯅꯦ ꯅꯪ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯠꯇ ꯅꯅꯥꯎ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ 이몽 ꯑꯁꯤꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯅꯣꯡꯃꯇ ꯈꯟꯗꯦ ꯃꯁꯤꯗꯩꯁꯤꯗ. ꯆꯠꯄ ꯍꯥꯏꯔꯕꯗꯤ ꯊꯦꯛꯀꯠꯇꯅ ꯅꯪ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯅꯪ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝꯅ. ꯇꯣ ꯍꯧꯔꯥꯅꯤꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ. ꯃꯤꯅꯕꯨ ꯊꯕꯛ ꯑꯃ ꯍꯦꯛ ꯆꯠꯇꯧꯔꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯅꯤꯕ. ꯃꯤꯅ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗꯕ ꯑꯣ ꯅꯣꯏꯗꯤ ꯂꯩꯁꯥꯔꯛꯇ꯭ꯔꯣ? ꯅꯣꯏꯗꯤ ꯀꯣꯏꯕꯒ ꯆꯠꯂꯛꯇ꯭ꯔꯣ? ꯃꯤꯅ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯏꯇꯥꯁꯤꯡꯒ 이ꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯡꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯕ ꯆꯠꯆꯒꯦ ꯇꯧꯖꯕꯁꯤꯗ ꯉꯥꯡꯗꯣꯏꯗ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯒ ꯂꯩ. ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ. ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯦꯔꯒ ꯆꯠꯆꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯌꯥꯔꯣꯏꯗꯧꯔꯤ. ꯏꯁ ꯍꯣꯏ ꯏꯕꯦꯝꯃ, ꯅꯃꯥ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯑꯦ, ꯑꯩꯈꯣꯏꯁꯨ ꯀꯣꯏꯖꯔꯛꯏ. ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯃꯥ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅꯒꯗꯤ ꯇꯧꯖꯔꯛꯇꯦ. ꯀꯣꯏꯔ ꯂꯥꯡꯉꯁꯨ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯏꯟꯖꯔꯛꯏ ꯏꯕꯦꯝꯃ, ꯏꯟꯖꯔꯛꯏ. ꯃꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯅꯣꯡꯃꯇ ꯇꯧꯖꯔꯛꯇꯦ. ꯀꯣꯏꯔ ꯂꯥꯡꯉꯕꯁꯨ ꯌꯨꯝꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯁꯤꯠ ꯅꯥꯟꯈꯩ ꯇꯧꯖꯔꯛꯏ. ꯈꯪꯉꯦꯗꯅ. ꯅꯪꯗꯧꯅ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯔꯛꯇꯦꯅꯦꯍꯦ ꯏꯕꯦꯝꯃ. ꯁꯨꯅꯤꯡꯗꯕꯤꯌꯥ? ꯀꯔꯤ ꯊꯣꯛꯑꯦ ꯀꯥꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯅꯁꯛꯇꯨꯒ. ꯑꯁꯨꯛ ꯇꯟꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤ ꯃꯆꯥꯅꯣ? ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ. ꯑꯩ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯩ ꯅꯁꯛꯇꯨꯅ ꯈꯔꯒ ꯐꯖꯔꯕꯗꯤ ꯐꯕ, ꯑꯗꯨꯁꯨ ꯅꯠꯇꯦ ꯇꯧꯖ ꯁꯥꯔꯤꯗꯨꯒ. ꯑꯣ ꯏꯃꯥ, ꯁꯛ ꯊꯤꯔꯤꯁꯤꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯄꯣꯛꯄꯤꯕꯒꯤ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯁꯤꯕꯨ ꯑꯩꯅ ꯊꯤꯅꯤꯡꯗꯅ ꯊꯤꯔꯤꯕ꯭ꯔꯥ? ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯄꯣꯛꯄꯤꯕꯒꯤ ꯊꯤꯔꯤꯕꯅꯤ ꯈꯪꯉꯕ? 이마가 ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ 이다 ꯃꯌꯥꯝ ꯑꯃ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯅꯤ. ꯑꯩ ꯊꯦꯡꯉꯦ, ꯑꯩꯅ ꯆꯠꯆꯈ꯭ꯔꯒꯦ. ꯑꯩꯅ ꯍꯦꯛ ꯆꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯃꯥ ꯅꯪ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯉꯥꯡꯗꯨꯅ ꯂꯩꯔꯅꯤ, ꯑꯩ ꯈꯪꯉꯤ. ꯑꯗꯨꯅ ꯑꯩ ꯆꯠꯆꯍꯧꯔꯒꯦ. 이마ꯅ ꯐꯅ ꯉꯥꯡꯅꯤꯡꯂꯕꯁꯨ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯉꯥꯡꯕꯤꯔꯣ. 이마, ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯉꯦ. ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ. ꯊꯦꯡꯈ꯭ꯔꯦꯕ ꯑꯩ. ꯏꯁ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦꯍꯦ. ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯒꯁꯦ ꯇꯥꯁꯤꯟꯅꯗꯅꯨꯗ. ꯃꯥꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯃꯑꯣꯡ ꯍꯥꯗꯒꯩ ꯆꯠꯈ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨ. ꯑꯁꯤ ꯀꯌꯥꯗꯅꯣꯕ ꯃꯁꯤ. ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯒꯗꯧꯕꯅꯣ? ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯈꯣꯡꯒꯨꯜ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ. ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯁꯨꯈꯟꯅꯦ ꯈꯟꯗ꯭ꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯒ ꯑꯣꯛꯅꯔꯕꯖꯥꯠꯅꯣ ꯑꯁꯤꯕꯨ? ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯗꯧꯔꯤꯀꯣ ꯑꯩ ꯃꯊꯥ ꯁꯥꯏ. ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯤ ꯑꯗꯨ ꯂꯣꯡꯊ꯭ꯔꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯑꯩ ꯏꯅꯝꯃ ꯕꯤꯅꯥ ꯍꯣꯏꯒ ꯃꯃꯥꯡꯄꯥꯠꯇ ꯉꯥ ꯐꯥꯔꯨꯒꯦ. ꯅꯍꯥꯟꯁꯨ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯏ ꯍꯥꯏꯌꯦ. ꯑꯩꯗꯤ ꯆꯠꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯅꯝꯃ ꯍꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯒꯦ ꯏꯃꯥ. ꯊꯔꯣꯏꯁꯨ ꯇꯥꯕ ꯃꯥꯜꯂꯤ ꯍꯟꯗꯛꯇꯤ ꯏꯃꯥ. ꯑꯗꯨꯅ ꯊꯔꯣꯏ ꯈꯔꯁꯨ ꯈꯨꯜꯂꯛꯀꯦꯀோ ꯍꯣꯔꯦꯟꯗꯤ. ꯃꯥꯏ ꯇꯣꯝꯕꯤꯌꯥ, ꯅꯪꯕꯨ ꯅꯁꯥꯗꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯨ? ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯕꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯨ? ꯉꯥꯗꯤ ꯍꯥꯟꯅꯒꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯝꯈꯤꯅꯤ. ꯅꯪꯕꯨ ꯋꯥꯅꯅꯕꯅꯤ, ꯆꯠꯂꯨꯔꯅꯨꯗ. ꯏꯃꯥ, ꯑꯩ ꯋꯥꯗꯤ ꯀꯩꯁꯨ. ꯉꯥꯕꯨ ꯑꯩꯅ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯥꯕ ꯌꯥꯄꯣꯟꯇꯦ. ꯏꯃꯥ, ꯃꯤꯅ ꯐꯥꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯈꯔ ꯐꯥꯍꯧꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ. ꯉꯥꯗꯨꯕꯨꯗꯤ ꯌꯥꯏꯊꯣꯛꯂꯒ ꯂꯤꯔꯒ ꯊꯝꯗꯣꯏꯅꯤ. ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯀꯨꯝ ꯑꯃꯒꯤ ꯆꯥꯕ ꯀꯣꯟꯅꯅꯕ. ꯑꯩ ꯀꯣꯏꯔꯣꯏꯗ ꯏꯃꯥ. ꯐꯠ ꯆꯠꯂꯨꯔꯒ ꯉꯥꯏꯍꯥꯛ ꯐꯥꯔꯒ ꯑꯗꯨꯝ ꯍꯜꯂꯛꯀꯦ. ꯑꯩ ꯏꯊꯟꯗ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ. ꯏꯅꯝꯃ ꯍꯣꯏ ꯃꯌꯥꯝ ꯑꯃꯒ ꯄꯨꯟꯅ ꯆꯠꯀꯗꯕꯁꯤꯕꯨ. ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ, ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯗꯅ. ꯀꯩꯁꯨꯝꯇ ꯇꯧꯔꯣꯏꯁꯤ ꯏꯃꯥ. ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯦꯕ ꯏꯃꯥ. ꯍꯣꯏ, ꯆꯠꯂꯨꯔꯣ. ꯑꯗꯣ ꯄꯪꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ. ꯅꯪ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧ. ꯅꯆꯦꯁꯤꯁꯨ ꯀꯗꯥꯏꯗꯅꯣ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯀꯣꯏꯕ ꯆꯠꯂꯨꯅꯦꯗꯅ ꯆꯠꯈ꯭ꯔꯦ. ꯑꯗꯨꯅ ꯅꯪ ꯄꯪꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯏꯃꯥ ꯏꯕꯦꯝꯃ. ꯈꯔ ꯐꯥꯔꯗꯨ ꯉꯥꯏ. ꯋꯥꯅꯕꯅꯤ ꯏꯆꯥ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯈꯪꯉꯦꯗꯅ ꯏꯃꯥ ꯇꯣꯝꯕꯤ. ꯍꯣꯏ ꯏꯃꯥ, ꯑꯩ ꯈꯪꯉꯦ. ꯑꯩ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯖꯒꯦ ꯏꯃꯥ. ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯑꯗꯨꯗꯤ. ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯅꯣ ꯌꯦꯡꯉꯨꯅꯦ ꯁꯦ. ꯑꯃꯅ ꯀꯗꯥꯏꯗ ꯀꯔꯤ, ꯏꯃꯨꯡꯒꯤ ꯀꯔꯤ ꯋꯥꯠꯂꯤ, ꯀꯔꯤ ꯊꯕꯛ ꯇꯧꯁꯤꯟꯁꯤꯒꯦ ꯍꯥꯏꯗꯅ
nong hek nganbadagi numit taba phawba ngehekta phawba pothani khangte amana traga ama dum tawduna masida mikop amata phawba hek sangjati amana nong hek nganbadagi kadai da satsigi kanagi da sattuna miwa ngangnaduna kadai gi magumlaba mire mayam amaga punsindana adom hek lai thabain khang imungi thabak manam te hek tawdakhai mama aigi manaw nupi asigi mateng amat hek pangni haibase khangdrabani tok khenakhre da ko aigi isani se khenakhre karam thoklaga ba khangdreda masanupi ani dugi khenabado leibak lei mitmangda tadun leirabanina ipung phongna loina urami masanupi ahal thuibi gi khanbada leibak lei yam wajarami mamana fana ngang saiduna thabain khang tongnaba fana kana hairabasu thuibi manada hapti mana thokpa ama adum tawduna leirami magi masada thabak suningba thabak tongningba imungi phaina taw pot amata yungkhat kani haibu wakhalasi sukhan he khante satpa ngawba pamjabi thoibi yungi makhada mikup amata phawba hek lainingde thoibi aduna magi manaw nupi oiriba tombi gadi yam ka hena khetnari thoibi edo tombi di ngehak sangbada mamagi mateng pangsili imungi oiba thabain khangsing tawbana tombi magi mathawni nongmata mama leibak leina haibu wada hiktokani khankhijraba tombi ni imungi leita laira thabak kupnom pumnamak tombida taknarubagi mathau tadi masana loina sitnana khangi mama leibak leina masanupi thoibi bu phana semdoknabu hotnarabasu thoibi magi masada suningdaba atanba dum poktuna thabain khang tawbagi wakhal suklei marairamde leibak leisu masanupi thoibi magi khanbada yamna awaba ma haibudu oirami mapasu leitrabanina piklingaidagi leibak leina masanupi anibu leibak lei mathantana yam wana jeksina senazaduna kadaida kari soikhigedage haiduna yam kupna senazarami mina pupang sudaba machanabu kayam phanige haibu wahaisi haidanabagi yamna kanna masasingbu warak watem tawduna khangda haitaba pumnamak taktuna leiminarami nongma ayuk anganbagi matamni leibak lei nganta haugatuna magi tawpham thokpa imungi thabain khangsing adu tawba haujarami tombisu tumduna leirambadu mi makol tabadudagi phat haugatuna mama leibak leina thabak tawribadu yausinjarami mama masa punna ayuki oiba thabain khangsing adu punna tawminabadagi thuna yangna loirami sa tombiya satlusa sidi ima tawhorage nang imagi rujananaba ising ado khongambunduda khara thangatluso sat ima irunanaba aduga ngaikho nasidusu khara hawdo amuko chalo matam si ayoroban chalo sa tombi mama na haibagi matung inna mai hawgatuna ising khongambunama pik thana haijinduna mama gi rujanaba ising thangatlami mai sungarang saklabanina tombi ngehak thanamduna mase thoibina tumduna leiriba ka duda sanglaktuna masie bhogdok jarami iche o iche tabro mi iche nangbo o iche tabro iche as kaina tombi nung phau phasana ngandri kaino nang nai pang hau tawdorei duba ngehak tami nungai na tumjaba sida kaino khangde pang kau te kauradana kaino khangde haibani dai chalo so swaida ai ngak ta tongkhige chalo amta iche imana hausing phawba tumba haugatte haidana ngangduna lehaurabani nang imana haudo cho haibagi haudok pibani ko idea ai ngondaga tainaradana aina daunaba khangde khoidi haudok pam thokba haudoedana sida haugatrabadi imana marai laga haudok jarani kaino ai khoidi khangde iche aidi haugalo haibiri sini ko imana laadi kayam nungai roi harakpani ko che nang tombiya ai ngak tam tapi tungkhige ba nang na so yam na ngon yet libisi kaigino nati kaigino ba nang masiko aina sauradi kayana tai sari ko nang haibidi ai sini aina ko nang hai sini yam tuna chakro chat na khonga ta halaka noi ngonda chatlo mi haugatraga toksongna haudok pitraga loi machena ngangbadagi tombi edu thoklaktuna magi tokpham thokpa mathau tawduna leirami ngaki matung leibak leisu mana tawgadau mathau sing adu loiraduna masanupi tombina lumliba ising aduna irumai thazaraga laiduk thadoklami matam adu phana thenglabani thoibide du phawa yahauramte ima ai phi singse yami sida ising holaga surabadi loiba nairaroi aduna akhulgi pukri doina puraga surrage ai hoi salusa ada subani hena pharan nangi phi do yami salusa surur
Hey, nasiga setuna suminauni nangbo na thanta du yangbadubo. As ima, akhoi sedi hausipaw haugatri daima. Aina phanyam haudobani hausipaw haugatri. Haudobrabu aingonda do monsilaktuna saugalaida. Ai thanda dum suzauragi yarima. Akhoi sega ngangna duiduna hena tankre. Asumna hairamduna tombi phi mayam adu puduna khulgi pukrida phi suba satkirami. Masanupi thoibi edu hausi phawba haugatri tabada mama leibak leedu yam sauraduna thoibi na tumduna leiba ka du da sanglaklammi. Hey thoibiya, numitsina kada yawrage haiba khangdra nang ha hausi phawba tumduna leithokliba sibo. Nang sibo ahing tumdabro nate ahing da kadai du huran basaluge nangbo. Numisia karong sak yawreni hey suning dabi haibi intabi nangbo nate asuk yamna nangna aina ngang ba sum siliba sikari gino nangbo. Nati kari gino ba ha? Namay do ba kari ba tay kay ba khangdri ba sibu kari gino mai be manang bo. Ha, nango nangang say ba mayam se kana gum ba do ira ba din ha nagyan ta kran ni warak tabi nang bo. Haugat tribra nang ha. Haugat tribra hai ba ni sibo. Ima mi nang tatum ba sida ba. Nati ama muk jangak ngang. Nati ay na noy da kay do rage ha. Ay na kay do rage ba. Noy na do yam patri ba tubu kay gino. Nati kay gino ba. Minga hakta nungai na tumbasida ba nuni ngonda asu yam yeli ba sikai gino ima ai se nena ta na nomu ta phawba pina iningi khatam na tumjaba hai ba do suphangi phangjabani ai parak ta bi ikai da bi hausi bu namina a si yora si phawba kana tumna himna dur leiba yamna ri ge chingan bi nangi du gi ni ti ni yum du na hai na yum na kai pan ba daga nang sanagadra nang bo adu gi lichat sajato migi mayum du tawba yaroi ni bi ba Hausi khara semdok na banatro ay nangangbiri ba siya ima sinahari ba siya ngangi ba siya dan nakok tu dadi suklaw sin ni sukhang dini nang ha khang de ba nongye ngan ba gahura ni bai khoi magi ngang dri sukame kamdra ba khang de ba lei ba si thaning da ban loi na kong ka se ai daw ka chara ke siang ba mama na makhata na adum ngang dun leirani khanbagi thoibi du taning drabada asum tumduna hiptuna leirambadu phuk haugat lammi hai Nanau su phi mayam ama puduna khulgi pukrida suba saktre pak na halakadaw manti aduna iru mai thazaduna sakto ngasidi nang na khra thongba tare aisu nanau gi phi hongnabagi langsingse langsak sakadawribani aduna sangwai ima aikhoi tumbi laga marang thongzani ba ai sak thongbado yam talleba aduna taba moina tawgi ba ima o adu oiraga nanya nanau nupi na pukhiba phi mayam ado nang na satlaga sururo aduga nanao aduna sak thongnabagi khara thajin biro nang sak to thongnindrabadi ima ai phi subodi ngamoi talle khutka se yararo adagi phi singdo sunana ba pukri dagi ising mayam amamu hondoiba ai ngamaro ima phi suba ngamoi talle ai thini na mani sunati ngamjaroi ai o adu iragana nanao nupigi muga langsingse phi hongnabagi aina langsak sak pige dan tawribase si oina nang sak thoose Adoidi sakto imana thongurage nang langsingse oina phamni hek sa oi sa sidi kaino deima aidi langsak amukta phawba sakji kamaina sai haiba sukangde ai talliba ima haite ba ai haiti gi ma ai haigada ba sumande adugi thabak to ai hairoi deima ima dum tawbiro oi bema thabak haiba se tawraba kan da loin hairakadabani tawdana bu kari haigadawrige ai khoisu Nanau su karim ta hairaga poklakpa na tibem loina tawraga hairakpa ngaktan nang sunomagi khara khasik tawrabadi karigi hairoi dawrige ha nangdi ama haite ama hai tawningde adunadi karamai haidawrige ba ha nama aina haiba ngangbasu lawde ainabu nangi phatana ba haigadro ima yarise ai saktu thongjaragi yarise inu khangde akhoi magi ngangba haukrabadi loini khangdabido amuk tawranu yari Ima ai chak tu thongage ba oh satlo dudi ai nga sa ina nya hangam ga mandana ina thamlam labani adu hekta sam thongjilo yong cha khra su lehobani adu khelaga singju musu asinjang ni kaina khra hawbo wori phai hangam mai li ye de singba yong chak su khotoi ba thoibi upai leiti thongdaba yajabani na ma tanna chak adu thongba taram mama na ngang su ngang bani thoibi tasingna karimata hairamte mana sangkibada simadi phari simadi haire haiba thabak leite thoibi da tawru ba khuding haitaba ngaktan manaw nupi tombi gadi yam ka hina khenare tombi
ꯃꯥꯅ ꯆꯪꯈꯤꯕꯗ ꯍꯩꯇꯕ ꯈꯪꯗꯕ ꯂꯩꯇꯦ ꯂꯧ ꯂꯤꯡꯕ ꯐꯥꯎꯕ ꯃꯅꯦ ꯃꯗꯣꯝꯆꯥꯁꯤꯡꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯇꯧꯕꯗ ꯃꯌꯥꯝꯗꯨꯒ ꯃꯥꯟꯅꯅ ꯇꯧꯕ ꯂꯥꯏꯅ ꯉꯝꯂꯝꯃꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯊꯨꯅ ꯌꯥꯡꯅ ꯍꯩꯔꯝꯃꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯊꯕꯛ ꯇꯧ ꯃꯃꯥꯅ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯇꯣꯝꯕꯤ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯤꯁꯤꯡ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯐꯧꯔꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯂꯩꯗꯨ ꯂꯪꯆꯥꯛꯄꯗꯨ ꯋꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯏꯁ ꯍꯔꯦ ꯀꯩꯅꯣ ꯏꯟꯁꯥꯡꯁꯤꯗꯤ ꯊꯨꯝꯁꯤꯕꯣ ꯑꯔꯩꯕ ꯃꯈꯩ ꯂꯣꯏ ꯍꯦꯛꯇ ꯊꯥꯛꯆꯤꯜꯂꯕ꯭ꯔꯥ ꯅꯪꯕꯣ ꯏꯕꯦꯝꯃ ꯅꯠꯇꯦ ꯌꯦꯡꯉꯒ ꯏꯟꯁꯥꯡꯁꯤꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯊꯥꯛꯄ ꯍꯩꯇꯕ꯭ꯔꯥ ꯅꯪꯕꯣ ꯁꯤꯡꯖꯨꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁ ꯃꯣꯔꯣꯛꯀꯤ ꯃꯣꯔꯣꯛ ꯉꯥꯛꯇ ꯆꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯅꯪꯕꯣ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯩꯋꯥꯅꯤꯗ ꯁꯤꯕꯨ ꯑꯃꯠꯇ ꯑꯁ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯔꯦꯗꯀꯣ ꯑꯩꯗꯤ ꯑꯁ ꯏꯃꯥ ꯊꯨꯝꯗꯣ ꯑꯅꯤꯔꯛ ꯊꯥꯛꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯌꯥꯝꯒꯅꯤꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ ꯑꯩꯁꯨ ꯇꯣꯝꯕꯤ ꯅꯪꯁꯨ ꯌꯥꯝ ꯌꯥꯛꯄ꯭ꯔꯥ ꯊꯨꯝꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯔ ꯈꯤꯠ ꯍꯦꯟꯅ ꯌꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ ꯁꯤꯕꯨ ꯑꯩꯅ ꯇꯧꯅ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯌꯥꯛꯏꯁꯤꯗꯤ ꯌꯥꯛꯃꯟꯗꯅ ꯈꯥꯕ ꯑꯃꯕꯨ ꯌꯥꯎꯁꯤꯜꯂꯤ ꯑꯩ ꯆꯥꯖꯔꯣꯏ ꯆꯤꯜꯂꯩꯒꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯄꯨꯡꯈꯥ ꯈꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯇꯣꯛꯆꯔꯒꯦ ꯑꯩ ꯉꯝꯃꯔꯣꯏꯗ ꯆꯥꯕꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯇꯝ ꯆꯪꯅ ꯊꯣꯏꯕꯤ ꯃꯥꯅ ꯊꯣꯡ ꯊꯥꯛꯇꯅ ꯇꯧꯔꯤꯕꯗꯨ ꯆꯥꯕ ꯑꯝꯇ ꯌꯥꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯣꯏꯅ ꯍꯨꯟꯗꯣꯛꯈꯤꯕ ꯇꯥꯔꯝꯃꯤ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯔ ꯍꯩꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯍꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯁꯨ ꯀꯔꯤꯅꯨꯡꯒꯤ ꯊꯣꯡꯍꯜꯂꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯔꯕꯅꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯗꯨ ꯁꯪꯒꯣꯏꯒꯤ ꯀꯥꯆꯤꯟꯗ ꯊꯥꯔꯤꯕ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯔꯝꯃꯤ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯁꯨ ꯂꯝꯂꯣꯡꯒꯤ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯕꯅꯤ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯏꯆꯦ ꯏꯃꯥꯗꯤ ꯂꯝꯂꯣꯡꯗ ꯊꯣꯛꯈꯤꯕꯅꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯏꯁ ꯑꯩꯉꯣꯟꯗꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯅ ꯄꯣꯠ ꯆꯩ ꯂꯩꯌꯨ ꯍꯥꯏꯔꯛꯀꯅꯤꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯅꯤ ꯏꯃꯥ ꯏꯆꯦꯅ ꯇꯨꯝꯃꯤꯀꯥꯟꯗꯨꯗ ꯏꯃꯥꯅ ꯀꯧꯕ ꯌꯥꯕ ꯀꯧꯔꯝꯕꯅꯤ ꯏꯆꯦ ꯏꯆꯦꯅ ꯇꯥꯒꯩ ꯇꯥꯖꯗ꯭ꯔꯒ ꯏꯃꯥꯅ ꯀꯧꯕꯗꯤ ꯏꯆꯦꯅ ꯁꯨꯛꯇꯥ ꯇꯥꯗꯕꯩ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯑꯣ ꯌꯥꯔꯦ ꯂꯣꯏꯅ ꯈꯪꯖꯔꯦ ꯅꯪꯁꯨ ꯑꯩꯅ ꯀꯣꯛ ꯇꯥꯅꯕ ꯍꯧꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯣ ꯑꯩ ꯏꯆꯦ ꯂꯦꯝꯕꯤ ꯍꯣꯏꯗ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯔꯨꯒꯦ ꯇꯨꯝꯃꯨꯕꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯃꯤꯠ ꯅꯥꯎꯗ ꯁꯤꯡꯍꯜꯂꯨꯈꯤꯒꯦ ꯏꯃꯥ ꯂꯥꯛꯂꯒ ꯍꯥꯏꯌꯨ ꯏꯆꯦ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯕꯥꯅꯤꯃꯛ ꯆꯠꯊꯣꯛꯑꯝꯒꯅꯨ ꯍꯥꯏꯕꯅꯤꯀꯣ ꯏꯃꯥ ꯍꯜꯂꯛꯂꯒ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥꯅ ꯉꯥꯡꯅꯤ ꯑꯁ ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯔꯕꯗꯤ ꯅꯨꯃꯤꯠ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯩ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯃꯤ ꯍꯧꯖꯤꯛ ꯆꯥꯅꯤꯡꯕ ꯍꯩꯕꯨ ꯑꯩ ꯐꯠ ꯂꯥꯎꯅ ꯂꯥꯛꯀꯦ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯊꯨꯅ ꯂꯥꯛꯀꯦꯕ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤꯅ ꯍꯥꯏꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯊꯣꯏꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯕꯤꯒꯗꯕ ꯃꯁꯤ ꯅꯠꯇꯦ ꯃꯥꯒꯤ ꯐꯤ ꯁꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯥꯗꯨꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯅ ꯂꯩꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯇꯣꯝꯕꯤ ꯃꯃꯥꯒ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯏꯆꯥ ꯇꯣꯝꯕꯤ ꯏꯃꯥ ꯈꯅꯥꯎꯁꯦ ꯈꯧꯒꯪꯅꯔꯦ ꯅꯪꯕꯨ ꯆꯥ ꯈꯔ ꯂꯣꯜꯂꯛꯀꯦꯔꯣ ꯏꯃꯥꯒꯤ ꯅꯆꯦ ꯏꯕꯦꯝꯃꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯃꯇꯝꯁꯤ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯖꯥꯠꯂ ꯃꯥ ꯍꯣꯏ ꯏꯃꯥ ꯆꯥꯕꯨꯗꯤ ꯂꯣꯜꯂꯛꯀꯦ ꯑꯗꯣ ꯏꯃꯥ ꯏꯆꯦꯗꯤ ꯉꯁꯥꯏꯅ ꯇꯨꯝ ꯍꯧꯒꯠꯇꯨꯅ ꯏꯆꯦ ꯂꯦꯝꯕꯤ ꯍꯣꯏꯔꯣꯝꯗ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯏꯃꯥꯅ ꯆꯠꯊꯣꯛꯂꯝꯒꯅꯨꯅ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯗꯕ ꯃꯈꯩ ꯆꯠꯈ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯑꯁꯨꯛ ꯉꯥꯡꯅꯕ ꯌꯥꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤ ꯃꯆꯥꯅꯣ ꯁꯤꯕꯣ ꯃꯤꯒꯤ ꯃꯆꯥ ꯑꯃꯠꯇ ꯅꯣꯡꯃꯇ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯀꯅꯥ ꯌꯥꯎꯒꯦ ꯃꯥꯅ ꯃꯤꯒꯤꯗ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯦꯗꯀꯣ ꯃꯁꯦ ꯃꯇꯝꯗꯤ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤ ꯑꯁꯤ ꯋꯥꯈꯜ ꯇꯥꯕ ꯂꯩꯇ꯭ꯔꯤ ꯃꯄꯨꯡ ꯃꯔꯩꯗꯤ ꯅꯣꯡꯃꯒꯤ ꯐꯥꯕ ꯍꯦꯟꯒꯠꯂꯛꯏ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯂꯩꯁꯥ ꯐꯔꯛꯂꯕꯅꯤꯅ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯡꯁꯤꯅꯖꯕ ꯄꯥꯈꯪꯁꯨ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯅꯤꯡꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯅꯥꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯒꯤ ꯃꯃꯧ ꯎꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯦꯝꯅꯁꯨ ꯃꯄꯥꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤꯗ ꯄꯥꯎ ꯑꯗꯨ ꯇꯝꯕꯗꯒꯤ ꯊꯣꯏꯕꯤꯁꯨ ꯏꯊꯛ ꯏꯔꯥꯡ ꯌꯥꯎꯕꯤ ꯑꯣꯏꯕꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯀꯔꯤꯃꯇ ꯈꯟꯊꯗꯅ ꯅꯤꯡꯊꯦꯝꯗ ꯆꯦꯜꯂꯝꯃꯤ ꯆꯦꯜꯂꯕꯅꯤꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ
Ngamzaba awong awun khara tamjaduna thoibidu ningthemda luhonglammi. Yumsidadi aina phana nganglabsu jairabasu mana namada taraga namada thadokhibanito. Haujikti migi mayum aduda mana tarumdoidubu kari ai khalubada wakhalse mammida koi sida thoktanaba mabu aina kayarak khana thabai inkhangsin takpi tambidana hotnakhibado ma manada haptidana ma nungairamani haujikti ma nungairamani ba ima isedo hana oirabasu haujikti thabai inkhang kharadi adum tawrammanida haisu yam hairamani moigi inedusu yam hai ima ineduna isebu khangdaitaba mayamdo loina takpi hai aduna kaisu warunu daima isini hena khangna loina tawjaramnida laibak lei mama oibagi aduk wajabani masanupina migi mayumduda matau karamna yum palamgani khanbada adubu thoibisu hanagi harurabadi karam makhaidi aduk pharam thoibigi manem purnimasi mi oibagi aduk phattaba nupi natte mamau nupi thoibibu yam nungsina khangdaitaba khuding takpi tambiduna loina zaram ningthemsu magi nupi thoibida mama mapabu luna sana tawbiyu makoigi seba taw haiba wahaisi yamna toina magi nupida hairam tabro utabro nangbo thoibiya taribu nangbo kayagi taningthem ai yena khada imada chengkhaibe tambiyu haiduna imana takli kayage oh ai thabak chaluki gi haigi tawbanida thabak yam kaliko aigi nupi mawano bise ngektam phawba pothaba yadabra nangbo is kaidi pothabano imada aina khangda hitam mayamse loina takhandoini ai hausik pothaduna laithokpa yaba matam nati taningthem isagi thongmasa khakna tawgadabani khoi leisari gaida imana haiba injaraklamlabadi ngasi aina pothaba tawdana imada thabai khangpumba takhalibase takhalamloidabani haujikti tawda yadaba matangsidadi ai thanda ipum thitpa makhai wazaredana yumdagi karim tairaga laktrabanina hoi tawzaro dudi aisu thengi chanaba tawrage matamse ayokre hoi taningthem phajana chaluko nomagi numitni ayuktu kharadi ngalibani thoibi nahan makhai hairurabadi numit adu nganna manemna hogatringaida hogatuna waisitlam seng tawduna leirammi mana sumangi wai tairingai tanjaduda manemsu hogalaklammi pema nangni onthokni yahonga leda imose waigase koro koina taiba hairinise imana haidro sumnungti tawrabadi soidna hairakani haidro imana haire aigi mose yam haire ima nungtigi imana hana sum haugatpado nongmata aina hange ngamde ima nasidi ngantana makeup thoklaktuna aina han hekta haugalaklabani hoi loisilo ima nangi iruzananaba ising khara thangat piruge ko imosidi tawro hoi ima purnimasi mamau nupi thoibibu yam luna sana tawbiduna yumduda laiminarami khangdaitaba khuding takpi tambiduna masaningolgumna nungsina loina zarami bema ngasidi noi bazi se sagem pomba saningi hai aduna insangdo sagem pombo oina thongo ngasidi ima hawai zar khar lairuki ima hoi ima aidi chagem pombado amuktadi thongdri aduna haigedaba mandi ngasi mana hana thongaga aingonda tambiyo ima ima lairisidi imosidi imana taklaga loiridana adugibo sese nang moroi mapangse semamo ai hawai zardo amukta lairukigi aduga ima halaklaga imana taktuna punna thonga loiridana imosidi as othokna supakredako aigi nemse asuk phaba inemse kanamtagi leiramoida aise laiba onthokna phakreda yumdagi kari ta haida khangda lakpase imanaibu nungsina loina takpi tamidana haujikti tabak ayamba khajik-khajik loina hairidana leisarigaida imanaibu tabak tawningde tabak suningdena ngangsaiba mayamdo ngasidi yam ningsingi nomagi numitni thoibi manem purnimasiga loinana mapamda laklammi manau nupi tombidu mangolda langsak saktuna leirammi masiga manegana lakbudu ubada tombi harauna kauraduna hogalai ise ine yam thajadana ayuksida laoine kakalao ima
ꯏꯆꯦ ꯍꯣꯏ ꯏꯅꯦ ꯍꯣꯏ ꯂꯥꯛꯏ ꯏꯃꯥ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣꯕ ꯄꯨꯔꯅꯤꯃꯥꯁꯤꯅ ꯉꯁꯤꯁꯤ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯅꯍꯥꯟꯗꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯅꯦꯒ ꯄꯨꯟꯅ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯅꯅꯦ ꯏꯅꯦꯃꯨꯛ ꯍꯧꯅꯗꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤꯗꯤ ꯍꯥꯏꯕ ꯏꯅꯝꯃ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯤꯗꯀꯣ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯈꯛ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯆꯥꯛꯀ ꯄꯨꯟꯅ ꯆꯥꯔꯒ ꯍꯟꯗꯧꯅꯤꯀꯣ ꯏꯅꯝꯃ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯃꯥꯁꯤ ꯐꯤꯒ ꯍꯣꯡꯅꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯔꯣ ꯆꯪ ꯅꯪꯁꯨ ꯍꯣꯡꯉꯨꯔꯣ ꯏꯃꯥ ꯂꯝꯂꯣꯡꯗ ꯆꯠꯇꯨꯅ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯆꯪꯉꯨ ꯏꯃꯥꯒꯤ ꯇꯣꯝꯕꯤ ꯅꯪꯅ ꯅꯅꯦ ꯍꯣꯏ ꯅꯁꯤ ꯍꯣꯏꯒꯤ ꯆꯥꯒꯗꯣ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯨ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡꯒꯗꯣ ꯁꯦꯝꯂꯝꯃꯨ ꯏꯃꯥ ꯊꯨꯅ ꯂꯥꯛꯀꯦꯀꯣ ꯏꯃꯥ ꯉꯥꯗꯣ ꯏꯃꯥꯒꯩꯒꯅ ꯂꯥꯛꯄꯗ ꯂꯩꯔꯛꯂꯕꯅꯤ ꯏꯃꯥ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯏꯃꯥ ꯏꯟꯁꯥꯡꯗꯣ ꯑꯩꯅ ꯉꯁꯤꯗꯤ ꯍꯥꯎꯅ ꯊꯣꯡꯗꯣꯏꯅꯤ ꯍꯩ ꯅꯪꯕꯨ ꯉꯥꯒ ꯊꯣꯡꯕ ꯍꯩꯔꯕ꯭ꯔꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯉꯥꯗ ꯅꯠꯇꯦ ꯀꯅꯥꯒꯤ ꯎꯇꯤ ꯆꯒꯦꯝ ꯄꯣꯝꯕ ꯉꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯅ ꯇꯛꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗꯅ ꯍꯩꯔꯕꯅꯤꯅꯦ ꯂꯩꯕꯥꯛ ꯂꯩ ꯅꯪꯕꯨ ꯏꯃꯧꯅꯒ ꯊꯣꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯏꯅꯝꯃ ꯏꯆꯥꯁꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯅꯤ ꯈꯔꯁꯨ ꯄꯪꯕꯅꯤ ꯃꯅꯥꯎꯅꯨꯄꯤꯒ ꯃꯥꯟꯅꯗꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯪꯗ ꯈꯣꯠꯇꯕꯁꯤꯡꯗꯣ ꯏꯅꯝꯃꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯆꯩ ꯉꯥꯡꯗꯅ ꯇꯧꯕꯤꯌꯨꯀꯣ ꯏꯅꯝꯃ ꯂꯩꯕꯥꯛꯂꯩ ꯊꯣꯏꯕꯤꯁꯤ ꯑꯩꯒꯤ ꯏꯃꯧ ꯅꯠꯇꯦ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯈꯟꯖꯔꯤꯕꯅꯤꯅꯦ ꯑꯩꯅ ꯈꯪꯗ ꯍꯩꯇ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯂꯩꯕꯥꯛꯂꯩ ꯇꯣꯝꯕꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯍꯥꯟ ꯃꯈꯩ ꯌꯨꯝꯗ ꯂꯩꯁꯥꯔꯤꯉꯩꯗ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯤꯗꯨꯗꯤ ꯃꯥꯗꯤ ꯌꯨꯝ ꯄꯥꯜꯂꯒ ꯑꯣꯏꯅ ꯇꯧꯒꯦ ꯈꯟꯕꯒꯤ ꯑꯣꯏꯖꯥꯠꯅꯤꯅꯦ ꯃꯥꯒꯤꯁꯤꯗꯤ ꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯑꯣꯏꯖꯥꯠꯅꯦꯕ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯂꯣꯏꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ